ꯅꯨꯡꯊꯤꯜ ꯇꯥꯂꯛꯅꯤ ꯈꯨꯁꯤ ꯃꯈꯥꯗ ꯂꯩꯀꯣꯜ ꯑꯗꯨꯗ ꯁꯨꯝ ꯂꯩꯔꯤ ꯂꯩꯁꯤꯡ ꯑꯗꯨ ꯃꯈꯣꯡ ꯁꯨꯝꯕꯤꯔꯤ ꯑꯅꯧꯕ ꯄꯥꯝꯕꯤ ꯊꯥꯅꯕꯁꯨ ꯁꯦꯝꯂꯤ ꯇꯟꯖꯥ ꯑꯗꯨꯗ ꯑꯕꯤꯖꯤꯠꯇꯨ ꯀꯨꯝꯊꯔꯛꯏ ꯈꯨꯁꯤꯒꯤ ꯐꯣꯟ ꯑꯗꯨ ꯄꯥꯏꯔꯒ ꯈꯨꯁꯤꯅ ꯁꯔ ꯄꯣꯊꯥꯅꯤ ꯍꯥꯏꯔꯒ ꯀꯩꯗꯧꯔꯒꯦ ꯅꯪꯒꯤ ꯐꯣꯟꯁꯦ ꯂꯥꯛꯄ ꯑꯗꯨ ꯄꯤꯒꯦꯅ ꯂꯥꯛꯄꯅꯤ ꯑꯩꯅ ꯄꯥꯏꯈꯠꯄꯗꯁꯨ ꯀꯩꯝꯇ ꯍꯥꯏꯔꯛꯇꯦ ꯁꯔ ꯑꯗꯨꯒꯤ ꯆꯧꯀ꯭ꯔꯤ ꯃꯊꯛꯇꯨꯗ ꯑꯗꯨꯝ ꯊꯝꯕꯤꯔꯝꯃꯣ ꯑꯩ ꯈꯨꯠꯁꯦ ꯂꯩꯈꯣꯝ ꯉꯥꯛꯇ ꯉꯥꯏꯔꯤ ꯑꯕꯤꯖꯤꯠ ꯂꯩꯔꯤꯕ ꯆꯧꯀ꯭ꯔꯤ ꯃꯊꯛ ꯑꯗꯨꯗ ꯐꯣꯟꯗꯨ ꯊꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯑꯩ ꯀꯥꯔꯒꯦꯀꯣ ꯅꯪꯁꯨ ꯀꯨꯏꯅ ꯂꯩꯔꯅꯨ ꯍꯣꯔꯦꯟ ꯅꯨꯡꯁꯥ ꯅꯦꯝꯊꯔꯛꯑꯒ ꯑꯃꯨꯛ ꯇꯧꯔꯣ ꯅꯨꯡꯁꯥꯁꯨ ꯌꯥꯝ ꯁꯥꯕꯁꯤꯗ ꯂꯩꯕꯁꯦ ꯅꯀꯣ ꯑꯃꯨꯛ ꯆꯤꯛꯅꯤꯀꯣ ꯍꯣꯏ ꯁꯔ ꯑꯕꯤꯖꯤꯠ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯀꯥꯒꯦ ꯇꯧꯕꯗ ꯅꯥꯀꯟꯗ ꯄꯤꯛꯇꯛꯅ ꯁꯥꯠꯂꯤꯕ ꯑꯗꯔ ꯒꯨꯂꯥꯞ ꯑꯗꯨ ꯎꯔꯦ ꯅꯣꯛꯐꯦꯠ ꯇꯧꯅ ꯄꯥꯛꯊꯗꯨꯅ ꯃꯊꯧ ꯇꯧꯔꯤꯕ ꯈꯨꯠꯁꯤꯗ ꯑꯃꯨꯛ ꯌꯦꯡꯉꯤ ꯑꯗꯨꯒ ꯑꯗꯔ ꯒꯨꯂꯥꯞ ꯑꯗꯨ ꯍꯦꯛꯂꯒ ꯃꯊꯛꯇ ꯀꯥꯈ꯭ꯔꯦ ꯈꯨꯁꯤꯁꯨ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯥꯒꯤ ꯃꯊꯧ ꯑꯗꯨ ꯂꯣꯏꯔꯒ ꯃꯈꯨꯠ ꯃꯁꯥꯗꯨ ꯍꯥꯝꯗꯣꯛꯇꯨꯅ ꯐꯣꯟ ꯑꯗꯨ ꯄꯥꯏꯈꯠꯂꯒ ꯇꯧꯔꯛꯂꯝꯂꯤꯕ ꯅꯝꯕꯔ ꯑꯗꯨ ꯗꯥꯏꯜ ꯇꯧꯏ ꯑꯟꯅꯣꯟ ꯅꯝꯕꯔꯅꯤ ꯐꯣꯟꯗꯨ ꯄꯥꯏꯔꯛꯇꯦ ꯑꯍꯥꯟꯕ ꯇꯧꯕꯗ ꯈꯨꯁꯤꯁꯨ ꯍꯟꯗꯨꯅ ꯑꯃꯨꯛ ꯇꯧꯔꯨꯗ꯭ꯔꯦ ꯑꯃꯨꯛ ꯍꯟꯅ ꯇꯧꯖꯔꯛꯂꯅꯤ ꯈꯟꯗꯨꯅ ꯑꯀꯣꯏꯕꯗ ꯁꯥꯠꯂꯤꯕ ꯂꯩꯁꯤꯡ ꯑꯗꯨ ꯁꯨꯝ ꯌꯦꯡꯉꯤ ꯃꯊꯪ ꯃꯊꯪ ꯑꯁꯨꯝ ꯌꯦꯡꯂꯛꯄꯗ ꯑꯗꯔ ꯒꯨꯂꯥꯞ ꯄꯥꯝꯕꯤ ꯃꯄꯥꯗꯨ ꯌꯧꯔꯛꯄꯗ ꯃꯆꯤꯟꯗ ꯁꯣꯜꯂꯤ ꯀꯩꯅꯣ ꯑꯩꯕꯨ ꯃꯪꯂꯣ ꯇꯥꯏꯕꯪꯂꯣ ꯁꯤꯗ ꯄꯤꯛꯇꯛꯅ ꯑꯗꯔ ꯒꯨꯂꯥꯞ ꯑꯃꯗꯤ ꯁꯥꯠꯍꯧꯕꯅꯤꯗ ꯃꯪ ꯑꯣꯏꯔ ꯁꯥꯠꯂꯅꯤ ꯑꯩꯕꯣ ꯅꯠꯇꯦꯗ ꯑꯩꯕꯣ ꯑꯁ ꯃꯤꯁꯤꯡꯁꯤꯁꯨ ꯂꯩ ꯃꯅꯥ ꯑꯃ ꯐꯥꯎꯗꯤ ꯊꯥꯅꯤꯡꯗꯦ ꯍꯨꯔꯥꯟ ꯅꯂꯥꯗ ꯂꯥꯛꯑꯒ ꯃꯤꯒꯤ ꯏꯪꯈꯣꯜꯗ ꯍꯧꯕ ꯂꯩꯁꯤꯡꯁꯦ ꯃꯔꯨ ꯀꯣꯛꯄ ꯃꯈꯩ ꯍꯦꯛꯇꯠꯈꯤꯅꯦꯕ ꯑꯗꯨ ꯀꯠꯂꯒ ꯂꯥꯏꯗꯨꯅ ꯂꯧꯒꯗ꯭ꯔꯥ ꯁꯤꯅꯤꯗ ꯐꯣꯡꯅ ꯂꯥꯛꯑꯒ ꯏꯕꯦꯝꯃ ꯅꯪꯒꯤ ꯂꯩꯁꯦ ꯑꯩ ꯑꯃꯅꯤ ꯈꯛꯇ ꯍꯦꯛꯀꯦ ꯍꯥꯏꯕꯁꯨ ꯍꯥꯏꯔꯣꯏꯗꯣꯏꯕ ꯃꯤꯅ ꯎꯗ꯭ꯔꯤꯉꯩ ꯇꯥꯞ ꯂꯥꯏ ꯈꯨꯠꯁꯥꯡꯕꯤꯒꯤ ꯇꯥꯏꯞꯇꯅꯦ ꯂꯣꯏꯅ ꯍꯦꯛꯇ ꯍꯦꯛꯈꯤꯅꯤ ꯊꯥꯒꯤꯕꯨ ꯈꯜꯂꯗꯤ ꯂꯣꯏꯅ ꯌꯥꯔꯤꯅꯤ ꯂꯥꯏꯗꯅ ꯃꯌꯥꯝ ꯀꯠꯅꯤꯡꯉꯤ ꯃꯁꯥꯅ ꯀꯩꯝꯇ ꯍꯦꯛ ꯇꯧꯅꯤꯡꯗꯦ ꯑꯌꯨꯛꯇ ꯂꯨꯄꯥ 10ꯒꯤ ꯂꯩ ꯂꯩꯕꯗꯅꯦ ꯅꯨꯃꯤꯠ ꯐꯅꯌꯥꯝꯗꯤ ꯊꯥꯅꯗꯣꯏꯅꯤ ꯈꯪꯗꯦꯗ ꯃꯤꯁꯤꯡꯁꯦ ꯂꯤꯛꯅ ꯃꯔꯣꯝ ꯂꯤꯛꯅꯔꯤꯕ ꯑꯔꯦꯝꯕꯅ ꯃꯔꯣꯝ ꯄꯥꯝꯃꯤꯕ ꯃꯄꯨꯗꯁꯨ ꯍꯥꯏꯗꯅ ꯄꯪꯍꯦꯛꯇ ꯍꯦꯛꯏ ꯏ ꯀꯥꯔꯛꯇꯅꯅꯦ ꯍꯨꯏꯖꯥꯎ ꯑꯃ ꯂꯣꯏꯁꯤꯜꯂꯒ ꯂꯩ ꯃꯈꯣꯡꯁꯤꯗ ꯄꯨꯟꯁꯤꯜꯂꯒ ꯊꯝꯗꯣꯏꯅꯦ ꯑꯩꯅ ꯅꯨꯡꯁꯤꯗꯦꯕ ꯇꯟꯖꯥ ꯑꯗꯨꯗ ꯈꯨꯁꯤꯒꯤ ꯐꯣꯟꯗꯨ ꯔꯤꯡ ꯈꯤꯡꯂꯛꯏ ꯍꯜꯂꯣ ꯀꯅꯥ ꯑꯣꯏꯕꯤꯔꯕꯅꯣ ꯑꯁꯣꯝꯗꯒꯤ ꯅꯨꯄꯥ ꯈꯣꯟꯖꯦꯜꯗ ꯍꯥꯏꯔꯛꯏ ꯑꯩꯅꯦꯕꯨ ꯀꯩꯅꯣ ꯃꯤꯡꯂꯣ ꯃꯤꯡꯁꯤꯁꯨ ꯖꯥ ꯌꯥꯝ ꯊꯣꯟꯅꯔꯦꯗ ꯇꯧꯔꯤꯁꯦ ꯑꯗꯣ ꯑꯩꯗꯤ ꯃꯧꯅꯤ ꯈꯥꯏꯒꯦ ꯍꯥꯏꯔꯁꯨ ꯑꯇꯣꯞꯄ ꯅꯝꯕꯔ ꯑꯃꯗ ꯃꯦꯠꯄꯤꯔꯣ ꯊꯝꯃꯣ ꯌꯥꯔꯦ ꯅꯨꯄꯥꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯏꯕꯦꯝꯃ ꯑꯩꯅꯤꯅꯦ ꯅꯪꯒꯤ ꯀꯀꯥ ꯈꯨꯟꯖꯣꯅꯤꯅꯦ ꯈꯨꯁꯤ ꯉꯛꯅ ꯀꯀꯥ ꯑꯩꯒꯤ ꯅꯝꯕꯔꯗꯤ ꯀꯗꯥꯏꯗꯒꯤꯅꯣ ꯊꯤꯔꯤꯕꯅꯤ ꯏꯆꯥꯒ ꯄꯥꯎ ꯐꯥꯎꯅꯅꯕ ꯍꯥꯏꯗꯅ ꯀꯀꯥꯁꯦ ꯏꯆꯥꯒꯤ ꯃꯐꯝꯗ ꯀꯩꯒꯨꯝꯕ ꯈꯔ ꯍꯥꯏꯅꯤꯡꯕ ꯀꯩ ꯋꯥꯅꯣ ꯀꯀꯥ ꯏꯕꯦꯝꯃ ꯀꯀꯥꯁꯤ ꯃꯐꯝꯁꯤꯗ ꯂꯩꯕꯗ ꯈꯨꯗꯣꯡ ꯆꯥꯗ꯭ꯔꯦ ꯄꯨꯂꯤꯁꯅꯁꯨ ꯑꯩꯕꯨ ꯀꯣꯏꯊꯤ ꯊꯤꯔꯤ ꯑꯗꯨꯅ ꯑꯩ ꯁꯤꯂꯣꯡꯗ ꯍꯜꯂꯒꯦ ꯂꯦꯞꯄꯦ ꯁꯤꯕ ꯆꯪꯕ ꯊꯣꯛꯅꯤꯡꯕ ꯊꯣꯛꯂꯁꯅꯨ ꯑꯗꯨꯕꯨ ꯏꯄꯥꯅ ꯆꯠꯇ꯭ꯔꯤꯉꯩ ꯃꯤꯀꯨꯞꯁꯤꯗ ꯏꯆꯥꯒ ꯑꯃꯨꯛꯇꯪꯗꯤ ꯎꯅꯕ ꯄꯥꯝꯃꯤ ꯌꯥꯏꯌꯦ ꯀꯀꯥ ꯎꯅꯁꯦ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯒꯦ ꯍꯥꯏꯔꯕꯁꯨ ꯑꯩꯒꯤ ꯆꯪꯖꯐꯝ ꯂꯩꯇꯦ ꯀꯀꯥꯅ ꯇꯦꯛ ꯅꯣꯡꯃꯒꯤ ꯑꯐꯪꯕ ꯊꯕꯛ ꯈꯔ ꯁꯨꯔꯒ ꯁꯤꯂꯣꯡ ꯐꯥꯎꯕ ꯌꯧꯕꯒꯤ ꯇꯤꯀꯦꯠꯇꯤ ꯀꯛꯂꯦ ꯁꯤꯒꯤ ꯃꯈꯥ ꯇꯥꯕꯅ ꯏꯁꯣꯔꯅ ꯇꯝꯕ ꯑꯃ ꯂꯩꯖꯔꯝꯃꯅꯤ ꯑꯗꯨꯗꯤ ꯀꯀꯥ ꯇꯤꯀꯦꯠꯁꯨ ꯀꯛꯑꯦ ꯍꯥꯏꯔꯕꯅꯤꯅ ꯀꯔꯝ ꯀꯥꯟꯗ ꯆꯠꯄ ꯇꯥꯔꯒꯦ ꯍꯌꯦꯡꯁꯦ ꯆꯠꯄ ꯇꯥꯔꯦ ꯑꯗꯨꯅ ꯏꯆꯥꯒ ꯉꯁꯤꯁꯦ ꯎꯅꯅꯤꯡꯕ ꯏꯆꯥꯕꯨ ꯁꯪꯒꯗꯕ ꯅꯠꯇ꯭ꯔꯣ ꯀꯩꯒꯤ ꯁꯪꯉꯣꯏꯗꯣꯏꯅꯣ ꯁꯪꯉꯤ ꯃꯆꯥ ꯑꯃꯒꯤ ꯃꯐꯝꯗ ꯀꯔꯤꯒꯤ ꯃꯄꯥ ꯑꯃꯒꯤ ꯃꯇꯝ ꯂꯩꯔꯣꯏꯗꯧꯔꯤꯕꯅꯣ ꯀꯀꯥ ꯑꯩ ꯍꯧꯖꯤꯛꯃꯛ ꯂꯥꯛꯀꯦ ꯕꯖꯥꯔꯗ ꯊꯦꯡꯅꯔꯁꯦ ꯐꯔꯦ ꯑꯗꯨꯗꯤ ꯀꯀꯥ ꯊꯝꯃꯦꯀꯣ ꯈꯨꯁꯤ ꯇꯥꯍꯥ ꯃꯊꯛꯇ ꯀꯥꯔꯛꯏ ꯃꯥꯅ ꯀꯥꯔꯛꯄꯗ ꯑꯕꯤꯖꯤꯠꯇꯨ ꯏꯁꯤꯁꯤꯡꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯂꯦ ꯍꯣꯏ ꯃꯥꯏ ꯍꯥꯏꯗ ꯃꯐꯤ ꯍꯣꯡꯗꯨꯅ ꯀꯨꯝꯂꯛꯂꯦ ꯌꯨꯝꯗꯨ ꯉꯁꯤꯗꯤ ꯀꯅꯥꯁꯨ ꯂꯩꯇꯦ ꯔꯥꯖꯦꯟꯁꯨ ꯇꯥꯇꯣꯟꯒ ꯄꯨꯟꯅ ꯊꯕꯛ ꯑꯃ ꯆꯠꯈꯤ ꯃꯥꯏꯃꯨꯒ ꯁꯅꯥꯒꯅ ꯌꯨꯝ ꯁꯪꯒꯥꯕ ꯑꯃ ꯆꯠꯈ꯭ꯔꯦ ꯂꯩꯃꯁꯨ ꯅꯨꯡꯊꯤꯜ ꯇꯥꯂꯛꯇꯨ ꯉꯁꯤꯗꯤ ꯃꯌꯨꯝꯗ ꯉꯥꯏꯍꯥꯛꯇ ꯍꯜꯂꯨꯒꯦ ꯍꯥꯏꯗꯨꯅ ꯆꯠꯈꯤꯕꯅꯤ ꯑꯗꯨꯅ ꯈꯨꯁꯤ ꯌꯨꯝꯒꯤ ꯊꯣꯡꯅꯥꯎ ꯂꯣꯏꯅ ꯌꯦꯡꯂꯝꯂꯕ ꯃꯇꯨꯡ ꯊꯣꯛꯂꯛꯏ ꯂꯩꯔꯛ ꯃꯆꯤꯟꯗꯒꯤ ꯑꯣꯇꯣ ꯑꯃ ꯇꯣꯡꯗꯨꯅ ꯕꯖꯥꯔ ꯇꯝꯅ ꯂꯥꯛꯂꯤ ꯈꯨꯁꯤ ꯑꯣꯇꯣꯗꯒꯤ ꯍꯦꯛ ꯀꯨꯝꯊꯕꯒ ꯉꯥꯏꯉꯝꯗꯅ ꯃꯈꯨꯔꯥꯗ ꯐꯣꯟ ꯇꯧꯏ ꯑꯅꯤꯗꯨ ꯄꯥꯎ ꯐꯥꯎꯅꯗꯨꯅ ꯊꯦꯡꯅꯔꯦ ꯏꯕꯦꯝꯃ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯦꯞꯄꯒ ꯋꯥꯔꯤ ꯁꯥꯕꯁꯦ ꯅꯨꯡꯉꯥꯏꯇꯦ ꯀꯩꯊꯦꯜ ꯄꯣꯂꯛꯇ ꯆꯥ ꯑꯃꯃꯝ ꯊꯛꯂꯒ ꯏꯄꯥ ꯏꯆꯥ ꯋꯥꯔꯤ ꯁꯥꯔꯨꯁꯤ
ꯀꯨꯟꯖꯣꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏ ꯑꯅꯤ ꯀꯩꯊꯦꯜ ꯄꯣꯂꯛ ꯑꯃꯗ ꯆꯪꯗꯨꯅ ꯐꯝꯊꯔꯛꯂꯒ ꯀꯨꯟꯖꯣꯅ ꯍꯥꯏꯔꯛꯏ, ꯆꯥ 2 ꯈꯛꯇ꯫ ꯍꯣꯇꯦꯜ ꯐꯝꯂꯤꯕꯤ ꯅꯨꯄꯤ ꯑꯗꯨꯅ, ꯆꯥꯅꯕꯗꯤ? ꯏꯕꯦꯝꯃ, ꯆꯥꯅꯕꯗꯤ ꯌꯥꯔꯅꯤ꯫ ꯍꯣꯇꯦꯜ ꯐꯝꯂꯤꯕꯤ ꯑꯗꯨꯁꯨ ꯏꯀꯨꯏ ꯀꯨꯏꯗꯅ ꯆꯥ 2 ꯍꯩꯗꯨꯅ ꯃꯃꯥꯡꯗ ꯊꯝꯂꯔꯤ꯫ ꯀꯨꯟꯖꯣ ꯆꯥꯗꯨ ꯄꯥꯏꯈꯠꯇꯨꯅ ꯑꯃꯨꯔꯛ ꯆꯤꯡꯏ, ꯑꯗꯨꯒ ꯑꯃꯨꯛ ꯊꯝꯗꯨꯅ ꯋꯥ ꯉꯥꯡꯂꯛꯏ, ꯑꯩꯁꯦ ꯏꯆꯥꯒ ꯎꯅꯕꯒꯤ ꯄꯥꯡꯒꯜꯗꯤ ꯂꯩꯇ꯭ꯔꯕꯅꯤ, ꯑꯗꯨꯕꯨ ꯑꯔꯩꯕ ꯊꯧꯅꯥ ꯄꯨꯝꯕ ꯈꯣꯝꯖꯤꯜꯂꯒ ꯆꯠꯂꯝꯗꯥꯏꯒꯤ ꯃꯤꯀꯨꯞꯁꯤꯗ ꯏꯆꯥꯒ ꯑꯃꯨꯛꯇꯪ ꯎꯅꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯏꯆꯥꯗ ꯄꯥꯎ ꯐꯥꯎꯔꯛꯄꯅꯤ꯫ ꯀꯩꯒꯤ ꯎꯅꯔꯣꯏꯗꯣꯏꯅꯣ ꯀꯀꯥ? ꯀꯀꯥꯅ ꯆꯠꯂꯝꯗꯥꯏ ꯃꯤꯀꯨꯞꯇ ꯅꯆꯥꯅꯨꯄꯤ ꯑꯃ ꯂꯩꯈꯤ ꯍꯥꯏꯅ ꯅꯤꯡꯁꯤꯡꯕꯤꯔꯛꯄꯁꯦ ꯁꯤꯃꯨꯛ ꯅꯨꯡꯉꯥꯏꯕ ꯑꯩꯉꯣꯟꯗ ꯂꯩꯇꯦ꯫ ꯑꯗꯣ ꯀꯀꯥ, ꯑꯥꯗꯗꯤ ꯂꯩꯐꯝ ꯆꯥꯐꯝ ꯂꯩꯕ꯭ꯔꯣ? ꯂꯩ꯫ ꯑꯩꯒꯤ ꯀꯥꯒꯤ ꯚꯔꯥꯗꯣ ꯑꯩ ꯂꯩꯇ꯭ꯔꯕꯁꯨ ꯑꯩꯅ ꯑꯩ ꯂꯥꯛꯈꯤꯅꯤ ꯍꯥꯏꯅ ꯈꯔ ꯈꯔ ꯍꯟꯊꯔꯒ ꯄꯤꯒꯦ ꯍꯥꯏꯅꯔꯒ ꯊꯝꯕꯅꯤ꯫ ꯀꯀꯥ, ꯌꯥꯔꯗꯤ ꯁꯤꯗ ꯁꯨꯝ ꯂꯩꯔꯣꯕ? ꯍꯩ ꯑꯉꯥꯎꯕꯤ, ꯑꯩꯅ ꯁꯤꯗ ꯂꯩꯇ꯭ꯔꯕꯁꯨ ꯏꯆꯥꯕꯨꯗꯤ ꯑꯗꯨꯝ ꯅꯨꯡꯁꯤꯅꯤꯅꯦ꯫ ꯌꯦꯡꯉꯣꯏ, ꯅꯪꯒꯤ ꯀꯀꯥꯅ ꯀꯩꯁꯨ ꯇꯧꯗꯕ ꯊꯣꯛꯂꯕ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯂꯥꯛꯂꯤꯕ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯁꯦ ꯃꯁꯤꯗ ꯏꯆꯥꯕꯨ ꯑꯩꯅ ꯆꯥꯛ ꯀꯧꯒꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯑꯁꯣꯏ ꯑꯉꯥꯝ ꯊꯣꯛꯈ꯭ꯔꯕꯗꯤ ꯈꯪꯗ꯭ꯔꯦ꯫ ꯀꯀꯥ, ꯀꯩꯒꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯤꯅꯣ? ꯑꯁꯣꯏ ꯑꯉꯥꯝ ꯊꯣꯛꯄ ꯌꯥꯔꯣꯏ, ꯀꯩꯝꯇ ꯇꯧꯕ ꯌꯥꯔꯣꯏ꯫ ꯀꯀꯥ, ꯑꯩꯒꯤꯅꯦ ꯍꯥꯏꯅ ꯀꯅꯥ ꯂꯩꯔꯤ ꯍꯪꯕꯗ ꯀꯀꯥ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯑꯗꯨꯕꯨ ꯀꯀꯥꯅꯁꯨ ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯈ꯭ꯔꯕꯗꯤ ꯑꯩꯒꯤꯅꯦ ꯍꯥꯏꯕ ꯀꯅꯥꯝꯇ ꯂꯩꯒꯗꯕ ꯃꯥꯟꯗꯦ꯫ ꯀꯨꯟꯖꯣ ꯈꯣꯟꯖꯦꯜꯗꯨ ꯅꯤꯛꯅ ꯍꯥꯏꯔꯛꯏ, ꯊꯤꯗꯥ, ꯃꯁꯤꯗꯤ ꯌꯦꯡꯉꯣꯏ, ꯅꯤꯉꯣꯜ ꯍꯥꯏꯁꯤꯗꯤ ꯃꯌꯨꯝ ꯄꯥꯜꯂꯕ ꯃꯇꯨꯡꯗꯗꯤ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ, ꯃꯅꯦꯝ, ꯃꯀꯨ ꯃꯈꯣꯏꯅ ꯄꯨꯝꯅꯃꯛꯅꯤ꯫ ꯅꯪꯒꯤ ꯍꯥꯏꯕꯁꯦ ꯃꯈꯣꯏꯅꯤꯅꯦ꯫ ꯑꯗꯨ ꯑꯣꯏꯔꯁꯨ ꯀꯀꯥꯁꯨ ꯂꯩꯍꯟꯅꯤꯡꯉꯤ꯫ ꯑꯅꯤꯗꯨꯒꯤ ꯃꯇꯧꯗꯨꯗ ꯍꯣꯇꯦꯜ ꯐꯝꯂꯤꯕꯤ ꯅꯨꯄꯤ ꯑꯗꯨꯁꯨ ꯑꯃꯨꯛ ꯑꯃꯨꯛ ꯃꯨꯟꯅ ꯌꯦꯡꯂꯛꯏ, ꯃꯈꯣꯏꯁꯨ ꯈꯪꯂꯤꯕꯅꯤ꯫ ꯀꯨꯟꯖꯣꯅ ꯍꯥꯏꯔꯛꯏ, ꯏꯕꯦꯝꯃ, ꯁ꯭ꯋꯥꯏꯗ ꯋꯥꯔꯤ ꯁꯥꯕꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦ, ꯑꯗꯨꯅ ꯑꯁ꯭ꯋꯥꯏꯗ ꯁꯥꯔꯨꯔꯁꯤ, ꯂꯥꯛꯑꯣ ꯂꯥꯛꯑꯣ꯫ ꯏꯕꯦꯝꯃ, ꯑꯩꯈꯣꯏꯒꯤꯁꯤ ꯀꯌꯥ ꯇꯥꯔꯦ? ꯇꯥꯗꯥ, 10 ꯇꯥꯔꯦ꯫ ꯀꯨꯟꯖꯣ ꯄꯩꯁꯥꯗꯣ ꯄꯤꯔꯝꯂꯒ ꯑꯅꯤꯗꯨ ꯊꯣꯛꯂꯛꯏ꯫ ꯑꯁꯨꯝ ꯂꯥꯛꯂꯒ ꯕꯤ.ꯇꯤ. ꯄꯥꯔꯛ ꯃꯅꯨꯡ ꯆꯪꯂꯛꯂꯤ꯫ ꯎꯔꯨꯝ ꯂꯥꯡꯕ ꯖꯒꯥ ꯑꯃꯗ ꯐꯝꯊꯔꯛꯏ꯫ ꯀꯨꯟꯖꯣꯅ, ꯕꯦꯝꯃ, ꯈꯨꯁꯤ, ꯀꯀꯥꯅ ꯉꯁꯤ ꯅꯪꯕꯨ ꯀꯧꯔꯤꯕꯁꯤ ꯑꯩꯒꯤ ꯉꯥꯛꯄꯤꯐꯝ ꯊꯣꯛꯇ꯭ꯔꯕ ꯏꯔꯥꯜꯁꯤꯡꯁꯦ ꯏꯆꯥꯅ ꯉꯝꯂꯕꯗꯤ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯒꯦ ꯍꯥꯏꯅ ꯂꯥꯛꯄꯅꯤ꯫ ꯀꯀꯥ, ꯀꯩꯒꯤ ꯂꯥꯟꯕꯅꯣ? ꯃꯗꯨ ꯄꯨꯝꯅꯃꯛ ꯐꯅꯕ ꯁꯤꯟꯕꯗ ꯊꯣꯛꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯀꯀꯥꯒꯤ ꯊꯧꯔꯥꯡ ꯑꯗꯨꯅ ꯉꯁꯤꯗꯤ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯔꯦ ꯀꯀꯥ꯫ ꯈꯪꯉꯤ, ꯏꯆꯥ ꯅꯨꯡꯉꯥꯏꯅ ꯂꯩ ꯍꯥꯏꯕ, ꯑꯗꯨꯕꯨ ꯏꯕꯦꯝꯃ, ꯅꯪꯅ ꯉꯝꯂꯗꯤ ꯅꯪꯒꯤ ꯅꯗꯣꯝꯆꯥꯕꯨꯁꯨ ꯅꯪꯅ ꯉꯥꯛꯄꯤꯌꯨꯀꯣ꯫ ꯅꯪꯅ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩ ꯆꯠꯄ ꯐꯥꯎꯕ ꯍꯩꯇ꯭ꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯅꯗꯣꯝꯆꯥꯅ ꯅꯪꯕꯨ ꯁꯤꯂꯣꯡꯗ ꯄꯨꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯃꯥꯁꯨ ꯃꯥꯒꯤ ꯃꯅꯦ ꯑꯃꯒꯤ ꯃꯅꯥꯛꯇ ꯂꯩꯖꯗꯨꯅ ꯌꯥꯝ ꯅꯦꯅꯥ ꯇꯥꯅ ꯍꯤꯡꯖꯈꯤ꯫ ꯑꯗꯨꯕꯨ ꯅꯪꯅ ꯄꯨꯡꯀꯛ ꯆꯥꯎꯔꯛꯄ ꯃꯇꯝꯗ ꯃꯥꯒ ꯑꯩꯒ ꯊꯦꯡꯅꯈꯤ꯫ ꯑꯩꯒꯤ ꯇꯥꯠꯀꯤ ꯑꯣꯏꯕ ꯋꯥꯍꯩ ꯀꯌꯥꯗ ꯅꯗꯣꯝꯆꯥꯗꯤ ꯄꯪꯊꯈ꯭ꯔꯦ꯫ ꯃꯥꯗꯤ ꯑꯩꯕꯨ ꯅꯨꯡꯁꯤꯔꯨꯔꯦ ꯍꯥꯏ, ꯑꯗꯨꯅ ꯑꯩꯅ ꯃꯥꯕꯨ ꯃꯥꯒꯤ ꯃꯅꯦ ꯍꯣꯏꯒ ꯂꯩꯕꯗꯒꯤ ꯀꯧꯊꯣꯛꯇꯨꯅ ꯇꯣꯉꯥꯟꯅ ꯊꯝꯈꯤ꯫ ꯅꯪꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯛꯏ꯫ ꯅꯪꯒꯤ ꯇꯅꯧꯔꯕ ꯁꯕꯥꯟ ꯑꯗꯨꯅ ꯑꯩ ꯉꯥꯎꯈꯤ꯫ ꯑꯄꯥꯝꯕ ꯍꯥꯏꯒꯗ꯭ꯔꯥ, ꯅꯨꯡꯁꯤꯕ ꯍꯥꯏꯒꯗ꯭ꯔꯥ, ꯑꯗꯨꯕꯨ ꯑꯄꯥꯝꯕ ꯍꯥꯏꯔꯒꯦ꯫ ꯃꯁꯤꯅ ꯂꯝꯖꯤꯡ ꯑꯣꯏꯔꯒ ꯏꯆꯥꯒꯨꯝꯕꯤ ꯅꯪꯕꯨ ꯑꯩꯒꯤ ꯑꯣꯏꯅꯤꯡꯕ ꯄꯣꯛꯈꯤ꯫ ꯅꯗꯣꯝꯆꯥꯗ ꯅꯪꯅ ꯃꯃꯥ ꯀꯧꯕ ꯐꯥꯎꯕ ꯀꯧꯍꯟꯈꯤꯗꯦ꯫ ꯑꯩꯒꯤ ꯏꯖꯠ ꯌꯦꯡꯉꯣ ꯍꯥꯏꯗꯨꯅ ꯃꯥꯁꯨ ꯃꯥꯒꯤ ꯀꯛꯉꯥꯎꯅꯔꯕ ꯄꯨꯟꯁꯤꯗꯨꯗ ꯑꯩꯅ ꯃꯉꯥꯜ ꯄꯤꯒꯗ꯭ꯔꯥ ꯍꯥꯏꯅ ꯃꯥꯅ ꯑꯩꯕꯨ ꯊꯥꯖꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯃꯥꯕꯨ ꯍꯦꯟꯅ ꯐꯠꯇꯕ ꯑꯣꯏꯍꯟꯈ꯭ꯔꯦ꯫ ꯑꯩꯒꯤ ꯂꯥꯡꯗꯒꯤ ꯅꯪꯕꯨ ꯀꯟꯅꯕꯒꯤꯗꯃꯛꯇ ꯅꯗꯣꯝꯆꯥꯅ ꯐꯠꯇꯕꯒꯤ ꯁꯛꯂꯣꯟ ꯂꯧꯈꯤꯕꯅꯤ꯫ ꯅꯪꯅ ꯆꯦꯟꯈꯤꯕꯗꯨꯁꯨ ꯅꯗꯣꯝꯆꯥꯅ ꯇꯧꯕꯅꯤ ꯈꯪꯉꯤ꯫ ꯅꯪꯕꯨ ꯂꯥꯏꯔꯤꯛ ꯇꯝꯍꯟꯗꯨꯅ ꯃꯇꯤꯛ ꯆꯥꯕ ꯃꯤꯁꯛ ꯑꯃꯗꯤ ꯑꯣꯏꯍꯟꯅꯤꯡꯈꯤ, ꯑꯗꯨꯕꯨ ꯑꯩꯅ ꯌꯥꯈꯤꯗꯦ꯫ ꯑꯩꯒꯤ ꯏꯔꯟ ꯑꯣꯏꯕꯅ ꯃꯥꯁꯨ ꯄꯥꯡꯒꯜ ꯊꯣꯛꯄ ꯉꯝꯈꯤꯗꯦꯗ꯫ ꯅꯪꯅ ꯇ꯭ꯌꯨꯁꯟ ꯍꯜꯂꯛꯄꯗ ꯐꯥꯕ ꯑꯗꯨꯁꯨ ꯅꯗꯣꯝꯆꯥꯗꯤ ꯈꯪꯗꯦ꯫ ꯑꯩꯅ ꯀꯣꯟꯅ ꯆꯠꯁꯤ ꯍꯥꯏꯅ ꯄꯨꯔꯛꯄꯗ ꯈꯪꯕꯅꯤ꯫ ꯄꯨꯝꯅꯃꯛꯁꯤꯒꯤ ꯑꯩ ꯏꯆꯥꯒꯤ ꯃꯐꯝꯗ
ꯂꯥꯜꯂꯦ ꯍꯥꯏꯖꯔꯤ ꯃꯤꯗꯤ ꯃꯤ ꯑꯣꯏꯅ ꯄꯣꯛꯂꯒ ꯃꯤꯒꯤ ꯋꯥꯈꯜ ꯆꯦꯟꯕ ꯉꯝꯂꯨꯗꯕ ꯑꯩꯁꯦ ꯑꯩ ꯂꯥꯟꯈ꯭ꯔꯦ ꯏꯕꯦꯝꯃ ꯅꯗꯣꯝ ꯆꯥꯅꯗꯤ ꯑꯩꯕꯨ ꯌꯥꯝꯅ ꯋꯥꯔꯧꯅ ꯆꯠꯈ꯭ꯔꯕ ꯃꯥꯜꯂꯦ ꯀꯀꯥ ꯑꯩ ꯀꯅꯥꯗꯁꯨ ꯋꯥꯔꯧꯕ ꯄꯦꯟꯗꯕ ꯂꯩꯇꯦ ꯑꯗꯨꯕꯨ ꯃꯤꯁꯛ ꯑꯃꯈꯛꯇꯤ ꯂꯩ ꯀꯅꯥꯗ ꯏꯃꯥꯗ ꯑꯩꯕꯨ ꯄꯣꯛꯄꯤ ꯏꯃꯥꯗ ꯃꯥꯅ ꯑꯩꯕꯨ ꯅꯥꯎ ꯌꯣꯛꯅ ꯀꯣꯟꯕꯤꯔꯣꯏꯗꯕ ꯑꯣꯏꯔꯕꯗꯤ ꯑꯩꯕꯨ ꯀꯔꯤꯒꯤ ꯄꯣꯛꯄꯤꯔꯝꯃꯤꯅꯣ ꯍꯥꯠꯇꯣꯛꯄꯤꯔꯝꯕꯅ ꯍꯦꯟꯅ ꯐꯩ ꯕꯦꯝꯃ ꯑꯗꯨꯝꯅꯁꯨ ꯍꯥꯏꯒꯅꯨ ꯃꯥꯒꯤꯁꯨ ꯐꯤꯕꯝ ꯃꯇꯝ ꯍꯥꯏꯕ ꯑꯃ ꯂꯩꯔꯝꯒꯅꯤ ꯐꯔꯦ ꯅꯨꯃꯤꯠꯁꯨ ꯇꯥꯔꯛꯀꯗꯧꯔꯦ ꯀꯀꯥ ꯆꯠꯂꯒꯦꯀꯣ ꯀꯨꯟꯖꯣꯗꯨ ꯍꯧꯒꯠꯇꯨꯅ ꯃꯥꯒꯤ ꯕꯦꯒꯇꯒꯤ ꯄꯩꯁꯥ ꯈꯔ ꯂꯧꯊꯣꯛꯇꯨꯅ ꯄꯤ ꯁꯦ ꯁꯤ ꯄꯥꯏꯁꯤꯜꯂꯨ ꯁꯤꯅꯅꯦ ꯏꯆꯥꯅ ꯆꯥꯅꯤꯡꯕ ꯀꯔꯤꯅꯣ ꯍꯦꯛ ꯂꯩꯔꯒ ꯆꯥꯎꯀꯣ ꯀꯀꯥ ꯌꯥꯔꯅꯤꯌꯦ ꯍꯦ ꯅꯪꯅ ꯁꯤ ꯂꯧꯍꯧꯗ꯭ꯔꯕꯗꯤ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯔꯣꯏ ꯁꯦ ꯂꯧꯁꯤꯜꯂꯨ ꯑꯩ ꯆꯠꯂꯒꯦꯀꯣ ꯅꯪꯁꯨ ꯌꯨꯝꯗ ꯍꯟꯅꯕ ꯇꯧꯔꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯨꯟꯖꯣ ꯈꯣꯡ ꯊꯥꯡꯕ ꯍꯧꯈ꯭ꯔꯦ ꯈꯨꯁꯤ ꯇꯞꯅ ꯄꯥꯕꯨꯡ ꯀꯨꯟꯖꯣꯁꯨ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯑꯣꯟꯁꯤꯜꯂꯛꯏ ꯑꯗꯨꯒ ꯃꯆꯥꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯂꯝꯂꯒ ꯆꯠꯈ꯭ꯔꯦ ꯈꯨꯁꯤ ꯃꯁꯥꯗꯨ ꯇꯔꯪ ꯑꯃ ꯆꯠꯈ꯭ꯔꯦ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯇꯧꯔꯤꯕꯁꯤꯡꯁꯤ ꯀꯔꯤꯅꯣ ꯈꯜꯂꯨꯕꯗ ꯃꯥ ꯈꯣꯡ ꯊꯥꯡꯕ ꯊꯣꯛꯇ꯭ꯔꯦ ꯐꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯕꯁꯨ ꯍꯤꯡꯂꯤꯕ ꯃꯈꯩ ꯁꯥꯒꯣꯟꯅꯒꯗꯧꯔꯕ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤꯅꯗꯤ ꯅꯤꯡꯁꯤꯡꯂꯨꯕ ꯈꯨꯗꯤꯡꯒꯤ ꯆꯩꯅꯥ ꯀꯌꯥꯅꯤ ꯄꯤꯔꯤꯕ ꯃꯌꯨꯝꯗꯁꯨ ꯍꯟꯖꯤꯟꯗ ꯕꯖꯥꯔꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯤ ꯆꯤꯜꯂꯛꯄ ꯇꯟꯖꯥ ꯑꯗꯨꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯁꯅꯥꯅ ꯏꯃꯥ ꯏꯄꯦꯝꯃ ꯍꯥꯎꯈ꯭ꯔꯦ ꯃꯣꯏꯒꯤ ꯁꯪꯒꯥꯕꯒꯤ ꯆꯥꯛ ꯏꯟꯁꯥꯡꯗꯣ ꯁꯅꯥ ꯑꯍꯥꯟꯕ ꯑꯣꯏꯔꯝꯅꯤꯍꯦ ꯅꯪꯅ ꯆꯥꯛ ꯏꯟꯁꯥꯡ ꯍꯥꯎꯏ ꯀꯥꯏꯅ ꯊꯥꯒꯠꯂꯛꯏꯕꯁꯦ ꯍꯥꯏꯕꯤꯗꯦ ꯍꯥꯏꯅꯤ ꯃꯣꯏ ꯄꯥꯎ ꯁꯔꯦꯡ ꯊꯣꯡꯕꯒꯗꯨꯅ ꯀꯌꯥꯗꯤ ꯍꯥꯎꯈ꯭ꯔꯦ ꯊꯨꯝ ꯃꯣꯔꯣꯛꯀꯗꯨꯅ ꯀꯟꯇꯛ ꯇꯧꯔꯗꯅ ꯃꯅꯝꯁꯨ ꯅꯝꯗ꯭ꯔꯦ ꯑꯗꯨꯗꯕꯨ ꯑꯩꯅ ꯌꯥꯅꯤꯡꯗꯕ ꯑꯃꯈꯛꯇꯤ ꯂꯩꯔꯤꯌꯦ ꯇꯣ ꯑꯗꯨꯅꯤ ꯐꯅ ꯍꯥꯎꯔꯁꯨ ꯀꯩꯅꯣꯝꯗꯤ ꯂꯩꯔꯝꯅꯤꯌꯦꯕ ꯅꯠꯇꯦ ꯍꯧꯖꯤꯛꯀꯥꯟꯁꯤꯕꯣꯕ ꯌꯨꯝ ꯁꯪꯒꯥꯔꯤꯕ ꯃꯄꯨꯗꯣ ꯅꯨꯄꯥꯗꯣ ꯑꯗꯨꯅ ꯂꯥꯏꯒꯤ ꯊꯧꯔꯝ ꯐꯥꯎꯕ ꯂꯣꯏꯗ꯭ꯔꯤ ꯌꯨ ꯐꯨꯜ ꯇꯥꯕ ꯃꯈꯩ ꯉꯥꯎꯈ꯭ꯔꯦ ꯀꯔꯤ ꯂꯦꯝꯖꯔꯤꯒꯦ ꯂꯥꯛꯏꯕ ꯅꯨꯄꯥꯁꯤꯡꯗꯨꯒꯤ ꯃꯔꯛꯇꯨꯗ ꯑꯍꯟ ꯈꯔ ꯑꯗꯒꯤ ꯅꯍꯥꯗ ꯃꯣꯏ ꯈꯔ ꯈꯛꯇꯅꯤ ꯊꯛꯇꯕ ꯏꯃꯥ ꯏꯄꯦꯝꯃ ꯑꯩꯒ꯭ꯌꯥꯁꯤꯡꯗꯨꯁꯨꯅꯦ ꯁꯥꯎꯅꯕꯗ ꯂꯣꯏꯍꯧꯔꯕꯅꯤ ꯃꯤ ꯌꯥꯝꯕꯁꯨ ꯅꯠꯇꯕ 100 ꯈꯛ ꯇꯧꯕꯁꯤꯗꯕꯨ ꯑꯍꯥꯟꯕꯗ 60 ꯊꯥꯔꯦ ꯑꯗꯨꯏ ꯃꯇꯨꯡꯗꯨꯗꯅꯅꯦ 5 ꯑꯃꯨꯛ ꯊꯥ 10 ꯑꯃꯨꯛ ꯊꯥ ꯇꯧꯗꯅ ꯂꯩꯕꯒꯤ ꯍꯩ ꯑꯗꯨꯒꯤ ꯍꯥꯏꯔꯨꯔꯗꯤꯅꯦ ꯁꯅꯥ ꯑꯩꯈꯣꯏꯒꯤ ꯏꯆꯥꯁꯦ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯦꯗꯀꯣ ꯍꯣ ꯑꯗꯨꯕꯨꯗꯤ ꯁꯅꯥ ꯑꯩꯒꯤ ꯏꯆꯥꯅꯤꯗꯅ ꯉꯥꯏꯈꯣꯅꯦꯍꯦ ꯃꯧꯗꯨꯕꯨ ꯃꯁꯥ ꯉꯝꯗꯦ ꯀꯥꯏꯅ ꯍꯥꯏꯕ꯭ꯔꯣ ꯉꯁꯥꯏꯗꯒꯤ ꯀꯨꯝꯂꯛꯇꯦꯅꯦ ꯉꯍꯥꯟꯈꯩ ꯑꯣꯏꯔꯗꯤ ꯑꯩꯈꯣꯏ ꯍꯜꯂꯛꯄꯁꯦ ꯁ꯭ꯋꯥꯏꯁꯤꯗ ꯀꯣꯏꯂꯥꯡ ꯂꯥꯡꯒꯗꯧꯅꯤ ꯍꯩꯃꯥ ꯍꯣꯏꯅꯦꯍꯦ ꯑꯩ ꯑꯃꯨꯛꯇ ꯌꯦꯡꯕꯤꯔꯨꯈꯤꯒꯦ ꯁꯅꯥꯗꯨ ꯑꯁꯤ ꯍꯥꯏꯔꯒ ꯃꯆꯥ ꯃꯃꯧꯒꯤ ꯀꯥꯗ ꯂꯥꯛꯏ ꯕꯦꯝꯃ ꯇꯥꯕ꯭ꯔꯣꯅꯦꯍꯦ ꯍꯧꯒꯠꯂꯣꯅꯦ ꯅꯣꯏꯕꯣ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯤꯗ ꯑꯗꯨ ꯀꯨꯏꯅ ꯇꯨꯝꯃꯕꯗꯤ ꯌꯥꯔꯔꯣꯏꯀꯣ ꯑꯕꯤꯖꯦꯅ ꯑꯣꯏꯅ ꯈꯨꯝꯂꯛꯏ ꯏꯃꯥ ꯃꯈꯥꯗ ꯂꯩꯇ꯭ꯔꯣ ꯁꯤꯗꯗꯤ ꯂꯩꯇꯦꯅꯦ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ ꯃꯈꯥꯗꯁꯨ ꯂꯩꯇꯦ ꯑꯗꯨꯗ ꯑꯩꯗꯤ ꯇꯨꯝꯃꯝꯕ ꯇꯥꯔꯦꯗꯅ ꯍꯧꯗꯣꯛꯄ ꯆꯪꯉꯛꯏꯁꯤꯅꯤꯅꯦ ꯑꯕꯤꯖꯤꯠ ꯃꯥꯅ ꯄꯥꯔꯝꯂꯤꯕ ꯂꯥꯏꯔꯤꯛꯇꯨ ꯁꯠ ꯈꯨꯝꯖꯤꯟꯗꯨꯅ ꯃꯈꯥꯗ ꯀꯨꯝꯈ꯭ꯔꯦ ꯁꯅꯥꯁꯨ ꯀꯨꯝꯊꯔꯛꯏ ꯄꯥꯕꯨꯡ ꯍꯣꯏ ꯍꯜꯂꯛꯄ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯀꯨꯏꯔꯦꯅꯦꯍꯦ ꯑꯩꯗꯤ ꯃꯊꯛꯇ ꯑꯗꯨꯝ ꯂꯩꯔꯝꯒꯗ꯭ꯔꯥ ꯍꯥꯏꯗꯅ ꯀꯧꯗ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯌꯥꯆꯪꯉꯕ ꯐꯥꯎꯕ ꯁꯨꯝ ꯀꯨꯝꯂꯛꯇꯕ ꯑꯁꯤꯗꯗꯤ ꯅꯃꯥꯅ ꯇꯨꯝꯂꯝꯕ ꯇꯥꯔꯦꯗꯅ ꯍꯧꯗꯣꯛꯄ ꯀꯥꯈꯤꯕꯅꯤ ꯑꯩꯅ ꯅꯨꯡꯊꯤꯜ ꯇꯥꯂꯛꯇꯣ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯐꯣꯟꯗꯣ ꯂꯥꯛꯑꯦꯗꯅ ꯄꯤꯔꯝꯕꯅꯤ ꯑꯗꯨꯏ ꯃꯇꯨꯡ ꯃꯥ ꯀꯥꯔꯛꯏꯕ꯭ꯔꯥ ꯀꯥꯔꯛꯇ꯭ꯔꯤꯕ꯭ꯔꯥ ꯈꯪꯗꯦ ꯑꯩꯁꯨ ꯉꯥꯏꯍꯥꯛꯇꯤ ꯎꯏꯊꯔꯨꯔꯦ ꯑꯕꯤꯖꯤꯠ ꯋꯥꯍꯩ ꯈꯔꯁꯤ ꯍꯥꯏꯅ ꯃꯥꯒꯤ ꯐꯣꯟꯗꯨ ꯂꯧꯊꯣꯛꯇꯨꯅ ꯈꯨꯁꯤꯗ ꯀꯣꯜ ꯍꯟꯖꯤꯟ ꯇꯧꯏ ꯑꯗꯨꯕꯨ ꯄꯥꯏꯔꯛꯇ꯭ꯔꯤ ꯑꯕꯤꯖꯤꯠ ꯁꯥꯎꯅꯤꯡꯅ ꯃꯊꯛꯇ ꯀꯥꯈꯠꯇꯨꯅ ꯃꯥꯒꯤ ꯂꯥꯏꯁꯦꯟꯁ ꯒꯟꯗꯨ ꯄꯥꯏꯗꯨꯅ ꯀꯨꯝꯊꯔꯛꯏ ꯁꯅꯥ ꯄꯥꯈꯠꯅ ꯏꯕꯨꯡꯉꯣ ꯑꯗꯨ ꯌꯥꯗꯦ ꯁꯦ ꯏꯃꯥꯗ ꯄꯤꯔꯛꯑꯣ ꯃꯤ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯅꯪꯕꯣ ꯂꯩꯃꯥ ꯇꯥꯇꯣꯟ ꯃꯥꯏꯃꯨ ꯅꯈꯣꯏꯕꯨ ꯑꯃꯨꯛꯇ ꯈꯥꯝꯃꯣꯏ ꯃꯤ ꯀꯔꯤꯅꯣ ꯃꯤ ꯇꯧꯔꯤꯁꯤꯕꯣ ꯃꯥꯏꯃꯨꯅ ꯇꯥꯇꯣꯟ ꯈꯛꯇꯃꯛ ꯇꯥꯅꯕ ꯍꯥꯏ ꯏꯁ ꯅꯣꯡꯃꯩ ꯆꯤꯡꯗꯣꯟꯁꯤꯗ ꯈꯥꯝꯃꯣꯏ ꯇꯥꯇꯣꯟ ꯈꯥꯝꯃꯨꯕ꯭ꯔꯥ ꯍꯥꯏꯕꯨ ꯉꯁꯤꯅꯦ ꯅꯨꯡꯉꯥꯏꯒꯤꯗ꯭ꯔꯦꯗ ꯃꯥꯏꯃꯨ ꯅꯪꯁꯤ ꯑꯣꯟꯊꯣꯛꯅ ꯇꯥꯟ ꯀꯥꯏꯈ꯭ꯔꯦꯗꯀꯣ
ꯏꯁ ꯍꯣ ꯑꯩꯈꯣꯏꯁꯤꯅꯦ ꯀꯤꯕꯨ ꯀꯤ ꯍꯥꯏꯕꯅꯤ ꯀꯩꯅꯣ ꯅꯪ ꯈꯥꯝꯃꯨꯔꯣ ꯆꯗꯅ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯦꯞꯄꯒ ꯂꯩꯗꯣꯏꯁꯤꯔꯣ ꯑꯕꯤꯖꯤꯠ ꯃꯃꯥꯒꯤ ꯃꯈꯨꯠꯇꯨ ꯇꯞꯅ ꯂꯧꯊꯣꯛꯂꯒ ꯏꯃꯥ ꯃꯤꯁꯤ ꯁꯨꯝ ꯐꯕꯁꯤꯗ ꯐꯠꯇꯕ ꯍꯩꯇꯕ ꯑꯣꯏꯅ ꯎꯍꯟꯕꯗꯤ ꯆꯨꯝꯗꯦ ꯃꯈꯣꯏꯅ ꯁꯛꯇꯤ ꯂꯩꯔꯦ ꯄꯩꯁꯥ ꯄꯥꯏꯔꯦ ꯍꯥꯏꯔꯤꯁꯦ ꯑꯩꯈꯣꯏꯗꯒꯤ ꯍꯦꯟꯒꯗ꯭ꯔꯣ ꯃꯤ ꯎꯁꯤꯠꯇꯕ ꯑꯩꯒꯤ ꯈꯨꯠꯁꯤꯗ ꯁꯣꯛꯑꯝꯕ ꯈꯨꯗꯤꯡꯃꯛ ꯉꯁꯤꯗꯤ ꯑꯩꯅ ꯂꯦꯝꯅ ꯑꯃꯠꯇ ꯊꯥꯔꯣꯏ ꯇꯥꯇꯣꯟ ꯒꯥꯔꯤ ꯃꯄꯥꯟꯗ ꯂꯩꯍꯧꯕ꯭ꯔꯥ ꯑꯕꯤꯖꯤꯠ ꯑꯁꯤ ꯍꯥꯏꯗꯨꯅ ꯒꯦꯠꯇꯨ ꯁꯥꯍꯨꯝ ꯀꯟꯅ ꯍꯥꯡꯉꯤ ꯃꯥꯅ ꯒꯦꯠ ꯍꯥꯡꯕꯗ ꯈꯨꯁꯤꯗꯨ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯈꯨꯁꯤ ꯎꯕꯗ ꯑꯕꯤꯖꯤꯠꯇꯨ ꯁꯣꯔ ꯑꯁꯥꯡꯕ ꯑꯃꯗꯤ ꯍꯣꯟꯗꯣꯛꯆꯩ ꯑꯗꯨꯒ ꯃꯅꯨꯡꯗ ꯆꯪꯂꯛꯂꯤ ꯁꯅꯥ ꯀꯨꯝꯊꯔꯛꯇꯨꯅ ꯏꯃꯧꯕꯨ ꯀꯗꯥꯏꯗ ꯆꯠꯂꯨꯕꯅꯣ ꯏꯃꯥ ꯑꯕꯤꯖꯤꯠ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯀꯥꯏ ꯆꯠꯂꯨꯒꯦ ꯁꯔ ꯑꯕꯤꯖꯤꯠ ꯁꯥꯎꯅꯤꯡꯅ ꯍꯥꯏꯔꯛꯏ ꯆꯠꯀꯦ ꯍꯥꯏꯔꯗꯤ ꯍꯥꯏꯔꯝꯃꯒ ꯆꯠꯄ ꯀꯩꯗꯧꯒꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯐꯥꯎꯕꯅ ꯀꯗꯥꯏꯗ ꯂꯩꯔꯨꯕ ꯍꯧꯖꯤꯛ ꯄꯨꯡ 6:30 ꯇꯥꯒꯗꯧꯔꯦ ꯁꯤ ꯐꯥꯎꯕ ꯀꯗꯥꯏꯗ ꯆꯠꯂꯨꯒꯦ ꯍꯥ ꯁꯔ ꯑꯩꯗꯣ ꯅꯪꯁꯨ ꯑꯔꯣꯟꯕ ꯁꯥꯗ ꯆꯠꯄꯗꯤ ꯃꯔꯛ ꯃꯔꯛꯇ ꯌꯥꯎꯔꯛꯏꯅꯦ ꯈꯨꯁꯤ ꯌꯥꯝ ꯇꯞꯄ ꯈꯣꯟꯖꯦꯜꯗ ꯁꯔ ꯏꯕꯨꯡꯉꯣ ꯏꯆꯥ ꯁꯥꯎꯔꯦ ꯍꯥꯏꯕ ꯏꯃꯥ ꯈꯪꯉꯤ ꯑꯗꯨꯕꯨꯅꯦ ꯑꯁꯥꯎꯕꯅ ꯃꯥꯡ ꯊꯥꯔꯒ ꯃꯤꯅ ꯇꯥꯕꯗ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯋꯥꯍꯩꯗꯤꯅꯦ ꯏꯆꯥꯒꯤ ꯆꯤꯝꯕꯥꯜꯗꯒꯤ ꯏꯃꯥꯅ ꯊꯣꯛꯍꯟꯅꯤꯡꯗꯦꯗꯣ ꯑꯁꯥꯎꯕꯗꯤ ꯐꯈꯤꯅꯤ ꯑꯗꯨꯕꯨ ꯍꯥꯏꯗꯣꯛꯈꯤꯕ ꯋꯥ ꯍꯥꯏꯕꯁꯦ ꯃꯁꯤꯗꯤ ꯍꯟꯖꯤꯜꯂꯛꯎ ꯍꯥꯏꯕ ꯌꯥꯗꯕꯅꯤ ꯑꯗꯨꯅ ꯌꯥꯔꯤꯕ ꯃꯈꯩꯗꯤ ꯁꯥꯎꯔꯕꯗꯤꯅꯦ ꯋꯥ ꯉꯥꯡꯒꯅꯨ ꯕꯦꯃꯥ ꯅꯪꯁꯨ ꯃꯥꯅ ꯉꯥꯡꯂꯤꯁꯦ ꯀꯩꯝꯇ ꯈꯜꯂꯨꯅꯨꯀꯣ ꯅꯪꯅ ꯍꯦꯛ ꯂꯩꯔꯝꯗꯕꯗꯨꯗꯗꯤ ꯃꯥꯁꯨ ꯄꯥꯈꯠꯇꯅ ꯇꯧꯖꯔꯤꯅꯤ ꯈꯨꯁꯤ ꯈꯨꯝꯂꯝꯗ꯭ꯔꯦ ꯇꯨꯃꯤꯟꯅ ꯆꯪꯈ꯭ꯔꯦ ꯔꯥꯖꯦꯟꯅ ꯃꯥꯏꯃꯣ ꯅꯪꯒ ꯑꯃꯨꯛꯇ ꯋꯥꯔꯤ ꯁꯥꯔꯨꯆꯣ ꯅꯨꯄꯤ ꯃꯆꯥꯁꯦ ꯇꯥꯇꯣꯟ ꯅꯪꯁꯨ ꯏꯕꯨꯡꯉꯣꯁꯦ ꯑꯃꯨꯛꯇ ꯊꯦꯝꯖꯤꯜꯂꯨ ꯃꯃꯥ ꯂꯥꯎ ꯍꯩ ꯏꯕꯨꯡꯉꯣ ꯅꯪꯅ ꯄꯥꯏꯔꯤꯕ ꯄꯣꯠꯇꯨ ꯏꯄꯥꯗ ꯄꯤꯔꯛꯎ ꯅꯣꯏ ꯃꯁꯤꯒꯤ ꯁꯤꯖꯤꯟꯅꯐꯝ ꯈꯪꯗ꯭ꯔ ꯃꯥꯜꯂꯦ ꯍꯌꯦꯡꯋꯥꯏ ꯁꯤꯖꯤꯟꯅꯐꯝ ꯈꯪꯂꯕ ꯀꯥꯟꯗ ꯏꯄꯥꯗꯒꯤ ꯂꯧꯔꯨ ꯔꯥꯖꯦꯟ ꯃꯆꯥꯅ ꯄꯥꯏꯔꯤꯕ ꯂꯥꯏꯁꯦꯟꯁ ꯒꯟꯗꯨ ꯂꯧꯗꯨꯅ ꯏꯃꯨꯡꯗ ꯆꯪꯂꯛꯏ ꯃꯥꯏꯃꯨꯁꯨ ꯔꯥꯖꯦꯟꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯨꯁꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯈꯨꯁꯤꯌꯥ ꯇꯥꯃꯥꯏꯃꯣ ꯑꯩ ꯉꯥꯏꯍꯥꯛꯇ ꯏꯊꯟꯇ ꯂꯩꯖꯒꯦꯕ ꯌꯥꯔꯦꯁꯦ ꯏꯕꯦꯝꯃ ꯀꯩꯝꯇ ꯍꯦꯛ ꯈꯜꯂꯨꯅꯨ ꯀꯩ ꯆꯥꯅꯤꯡꯒꯦ ꯆꯥꯂꯣ ꯂꯧꯔ ꯀꯩꯗꯧꯔꯧꯒꯦ ꯈꯨꯁꯤ ꯃꯥꯏꯃꯨꯒꯤ ꯋꯥꯍꯩꯗꯨꯗ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯋꯥ ꯂꯥꯡꯉꯥꯡꯗ ꯕꯥꯊꯔꯨꯝꯗ ꯆꯪꯈꯤꯗꯨꯅ ꯊꯣꯡꯗꯨ ꯊꯤꯡꯖꯤꯟꯈ꯭ꯔꯤ ꯃꯥꯏꯃꯨꯁꯨ ꯊꯣꯡꯗꯨ ꯊꯤꯟꯗꯨꯅ ꯐꯅ ꯀꯨꯏꯅꯗꯤ ꯂꯩꯔꯝꯕꯅꯤ ꯑꯗꯨꯕꯨ ꯑꯁꯨꯝ ꯈꯨꯝꯂꯛꯇ꯭ꯔꯕꯗꯨꯗꯗꯤ ꯃꯥꯁꯨ ꯃꯈꯥꯗ ꯀꯨꯝꯊꯔꯛꯏ ꯂꯩꯃꯅ ꯃꯥꯏꯃꯨ ꯀꯩꯝꯇ ꯇꯧꯍꯧꯗꯕ꯭ꯔꯅꯦꯍꯦ ꯑꯁ ꯈꯪꯗꯦꯗ ꯅꯣꯏꯒꯤ ꯅꯃꯧ ꯅꯨꯄꯤꯁꯦ ꯑꯅꯝ ꯌꯥꯝ ꯀꯜꯂꯤ ꯑꯩꯅ ꯋꯥ ꯈꯔ ꯉꯥꯡꯉꯨꯔꯦ ꯃꯄꯨꯛꯅꯤꯡ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯗꯅ ꯑꯗꯨꯒꯗꯤ ꯕꯥꯊꯔꯨꯝꯗꯣ ꯊꯣꯡ ꯊꯤꯡꯖꯤꯜꯂꯒ ꯂꯩꯈ꯭ꯔꯦꯗꯅ ꯍꯥꯡꯉꯣꯒ ꯌꯥꯕꯖꯥꯠ ꯅꯠꯇꯦ ꯕꯥꯊꯔꯨꯝ ꯃꯈꯣꯡꯗꯩꯅꯦ ꯑꯩꯅ ꯊꯣꯛꯂꯛꯏꯁꯦ ꯑꯕꯤꯖꯤꯠꯇꯨ ꯈꯨꯝꯂꯝꯗꯅ ꯃꯥꯒꯤ ꯀꯥꯗ ꯂꯥꯛꯏ ꯕꯥꯊꯔꯨꯝꯒꯤ ꯊꯣꯡꯗꯨ ꯊꯤꯜꯂꯗꯨꯅ ꯈꯨꯁꯤꯔꯥꯅꯤ ꯇꯥꯕ꯭ꯔꯣ ꯁꯦ ꯊꯣꯡꯁꯦ ꯍꯥꯡꯉꯨ ꯇꯥꯕ꯭ꯔꯣ ꯃꯤ ꯈꯨꯁꯤꯌꯥ ꯁꯔ ꯑꯩ ꯉꯥꯏꯍꯥꯛꯇ ꯇꯨꯃꯤꯟꯅ ꯂꯩꯖꯒꯦꯕ ꯑꯕꯤꯖꯤꯠ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯛꯏ ꯈꯨꯁꯤꯔꯥꯅꯤ ꯅꯪꯉꯣꯟꯗ ꯑꯩ ꯑꯋꯥꯕ ꯄꯤꯅꯤꯡꯗꯦ ꯑꯗꯨꯕꯨ ꯅꯪꯅ ꯍꯥꯏꯔꯝꯗꯅ ꯆꯠꯈꯤꯕꯗꯨꯗ ꯄꯥꯈꯠꯄꯅꯤ ꯍꯧꯖꯤꯛ ꯅꯪ ꯀꯩꯝ ꯇꯧꯗꯅ ꯌꯨꯝꯗ ꯍꯜꯂꯛꯄꯒꯤ ꯐꯕꯅꯤ ꯅꯠꯇꯅ ꯅꯪꯅ ꯑꯁꯣꯏ ꯑꯉꯥꯝ ꯊꯣꯛꯂꯝꯃꯗꯤ ꯑꯩ ꯀꯩ ꯑꯣꯏꯅꯤ ꯅꯪ ꯈꯪꯕ꯭ꯔꯥ ꯁꯦ ꯊꯣꯡ ꯍꯥꯡꯉꯨ ꯑꯩ ꯂꯥꯟꯈ꯭ꯔꯦꯕ ꯊꯣꯡꯁꯦ ꯍꯥꯡꯉꯨ ꯁꯦ ꯈꯨꯁꯤꯗꯨ ꯈꯨꯝꯗꯦ ꯕꯥꯊꯔꯨꯝꯒꯤ ꯊꯣꯡꯗꯨ ꯇꯞꯅ ꯍꯥꯡꯉꯤ ꯑꯕꯤꯖꯤꯠꯇꯁꯨ ꯌꯦꯡꯂꯛꯇꯦ ꯋꯥꯁꯨ ꯉꯥꯡꯂꯝꯗ ꯀꯨꯝꯒꯦ ꯇꯧꯏ ꯈꯨꯁꯤꯌꯥ ꯁꯦ ꯑꯩ ꯁꯣꯏꯈ꯭ꯔꯦꯕ ꯁꯔ ꯀꯩꯁꯨ ꯁꯣꯏꯗꯦ ꯑꯩꯅꯦ ꯁꯣꯏꯔꯤꯁꯦ ꯏꯁꯥꯒꯤ ꯍꯧꯔꯛꯐꯝ ꯈꯪꯂꯨꯗꯕ ꯂꯥꯝꯕꯁꯨ ꯉꯝꯂꯔꯣꯏꯗꯕ ꯄꯣꯠꯁꯛ ꯈꯔ ꯏꯇꯤꯛ ꯄꯥꯆꯥꯗꯅ ꯂꯥꯝꯂꯨꯔꯦ ꯑꯩꯅ ꯍꯦ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯁꯦ ꯁꯔꯒꯤ ꯅꯥꯛꯇ ꯂꯩꯈꯤꯕ ꯃꯤꯀꯨꯞ ꯈꯔꯗꯣ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯈꯤ ꯃꯗꯨꯗ ꯅꯤꯡꯁꯤꯡꯕꯅ ꯑꯩ ꯁꯔꯨꯛ ꯑꯣꯏꯔꯅꯤ ꯉꯁꯤꯗꯤ ꯑꯩ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯒꯦ ꯍꯦ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯁꯦ ꯍꯥ ꯅꯪꯕꯨ ꯉꯥꯎꯔꯕꯣ ꯅꯠꯇꯦ ꯅꯪꯕꯨ ꯉꯥꯎꯔꯕꯕ ꯀꯩ ꯌꯨꯝꯁꯦ ꯊꯥꯗꯣꯛꯑꯒ ꯆꯠꯀꯗꯕ꯭ꯔꯥ ꯌꯥꯔꯣꯏ ꯆꯠꯄ ꯈꯨꯁꯤ ꯈꯨꯝꯂꯝꯗ꯭ꯔꯦ ꯃꯈꯥꯗ ꯀꯨꯝꯊꯔꯛꯏ ꯑꯕꯤꯖꯤꯠꯁꯨ ꯇꯥꯅꯔꯛꯏ ꯈꯨꯁꯤ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯪꯗꯨꯅ ꯂꯩꯃꯅ ꯇꯧꯔꯤꯕ ꯑꯗꯨꯗ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯤ ꯆꯥꯛ ꯏꯁꯤꯡ ꯂꯣꯏꯔꯒ ꯆꯥꯅꯅꯕ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗꯨ ꯏꯀꯣꯏ ꯀꯣꯏꯅ ꯐꯝꯃꯤ ꯇꯥꯇꯣꯟꯅ ꯕꯦꯃꯥ ꯅꯪꯁꯨ ꯆꯥꯔꯁꯤꯗꯅ
ꯄꯨꯡꯁꯤ ꯊꯦꯡꯉꯦ ꯇꯥꯇꯣꯟ ꯑꯩ ꯀꯣꯟꯅ ꯆꯥꯔꯒꯦ ꯇꯞꯅ ꯆꯥꯅꯤꯡꯕꯁꯨ ꯐꯥꯎꯗ꯭ꯔꯦ ꯑꯕꯤꯖꯤꯠꯅ ꯈꯨꯝꯂꯛꯏ ꯀꯩꯒꯤ ꯆꯥꯅꯤꯡꯗ꯭ꯔꯤꯅꯣ ꯈꯔ ꯆꯥꯁꯤꯜꯂꯣ ꯅꯠꯇ꯭ꯔꯗꯤ ꯍꯤꯗꯥꯛ ꯆꯥꯕ ꯌꯥꯔꯔꯣꯏ ꯈꯨꯁꯤ ꯑꯕꯤꯖꯤꯠꯅ ꯉꯥꯡꯕ ꯋꯥꯗꯨ ꯈꯨꯝꯂꯝꯗ꯭ꯔꯦ ꯁꯣꯐꯥ ꯀꯥ ꯑꯗꯣꯝꯗ ꯆꯪꯗꯨꯅ ꯁꯣꯐꯥꯗꯨꯗ ꯇꯨꯃꯤꯟꯅ ꯐꯝꯊꯩ ꯁꯅꯥꯅ ꯅꯈꯣꯏ ꯁꯨꯝ ꯆꯥꯔꯝꯃꯨꯀꯣ ꯁꯅꯥ ꯍꯧꯒꯠꯇꯨꯅ ꯃꯃꯧꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯕꯦꯝꯃ ꯌꯦꯡꯉꯣꯏ ꯑꯩꯒꯤ ꯏꯆꯥꯒꯤ ꯋꯥꯍꯩꯗꯨꯅꯅꯦ ꯏꯃꯧꯕꯨ ꯅꯨꯡꯉꯥꯏꯍꯟꯗ꯭ꯔꯦ ꯍꯥꯏꯕ ꯏꯃꯥ ꯈꯪꯉꯤꯗꯣ ꯑꯗꯨꯕꯨꯅꯦ ꯅꯪꯅ ꯆꯥꯛꯇ ꯇꯥꯏꯅꯕꯗꯤ ꯐꯠꯇꯦ ꯁꯦ ꯆꯥꯛꯁꯦ ꯈꯔ ꯆꯥꯔꯨꯁꯤ ꯂꯥꯛꯑꯣ ꯏꯃꯥ ꯑꯩ ꯉꯁꯤ ꯐꯥꯎꯕꯗꯤ ꯌꯨꯝꯁꯤꯗ ꯂꯩꯖꯒꯦ ꯅꯣꯡꯉꯥꯟꯕꯒ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯅꯆꯥ ꯆꯠꯆꯈꯤꯒꯦ ꯊꯤꯗ ꯑꯉꯥꯎꯕꯤꯁꯤꯗꯤ ꯀꯩꯒꯤ ꯆꯠꯇꯣꯏꯅꯣ ꯃꯇꯩ ꯃꯅꯥꯎ ꯍꯥꯏꯕꯁꯦ ꯃꯁꯤꯅꯤ ꯉꯥꯏꯍꯥꯛꯁꯨ ꯈꯠꯅꯅꯤ ꯂꯥꯎꯅꯅꯤ ꯑꯩꯁꯨ ꯅꯣꯏ ꯄꯥꯕꯨꯡꯒ ꯈꯠꯅꯩ ꯑꯗꯨꯕꯨꯅꯦ ꯅꯣꯡꯃꯇ ꯌꯨꯝꯁꯦ ꯊꯥꯗꯣꯛꯑꯒ ꯆꯠꯂꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯤ ꯈꯜꯂꯨꯗꯤꯗꯣ ꯏꯃꯧꯗꯤ ꯌꯨꯝꯁꯤꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤꯅꯦ ꯀꯩꯒꯤ ꯏꯆꯥꯅ ꯌꯨꯝꯁꯦ ꯊꯥꯗꯣꯛꯑꯒ ꯆꯠꯇꯣꯏꯅꯣ ꯏꯕꯨꯡꯉꯣꯁꯦ ꯏꯃꯥꯅ ꯉꯥꯡꯈꯤꯅꯤ ꯆꯩꯈꯤꯗꯧꯔꯤꯕꯅꯤ ꯀꯔꯤ ꯏꯃꯧꯒꯤ ꯃꯄꯨꯛꯅꯤꯡ ꯍꯦꯛꯇ ꯅꯨꯡꯉꯥꯏꯍꯟꯗꯕ ꯌꯥꯕ꯭ꯔꯥꯗꯣ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯣ ꯇꯥꯔꯒ ꯆꯥꯛꯈꯨꯝꯗ ꯂꯩꯔꯤꯕꯁꯤꯡꯗꯨ ꯊꯣꯛꯂꯛꯏ ꯃꯥꯏꯃꯨꯅ ꯑꯁ ꯆꯥꯛꯄꯨ ꯂꯥꯝꯃꯗꯤꯅꯦ ꯁꯤ ꯉꯥꯛꯇꯅꯤ ꯇꯧꯗꯣꯏꯁꯤ ꯂꯩꯃꯅ ꯈꯨꯝꯂꯛꯏ ꯍꯩꯃꯥ ꯃꯥꯏꯃꯣ ꯅꯪ ꯆꯥꯒꯦꯁꯨ ꯆꯥꯊꯣꯛꯑꯣ ꯀꯩꯗꯧꯔꯒꯦ ꯉꯥꯡꯗ꯭ꯔꯁꯨ ꯃꯤ ꯉꯥꯡꯅꯕ ꯍꯥꯏꯕꯁꯦ ꯄꯨꯛꯁꯤꯗꯅꯦ ꯒꯣꯔꯣ ꯒꯣꯔꯣ ꯈꯣꯡꯉꯒ ꯌꯥꯕ ꯅꯠꯇꯦ ꯆꯥꯊꯣꯛꯀꯦ ꯑꯩꯗꯤ ꯆꯥꯕ ꯂꯣꯏꯔꯒ ꯌꯥꯎꯅꯤ ꯅꯣꯏꯒꯤ ꯗ꯭ꯔꯃꯥꯗꯣ ꯁꯣꯝꯗꯅ ꯈꯨꯁꯤ ꯃꯄꯤ ꯁꯤꯟꯊꯔꯛꯏ ꯏꯃꯥ ꯑꯩꯗꯤ ꯍꯧꯔꯛꯐꯝ ꯃꯁꯛ ꯈꯪꯗꯕ ꯏꯃꯥ ꯏꯄꯥ ꯃꯁꯛ ꯈꯪꯗꯕ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯑꯩꯕꯨ ꯆꯥꯎꯅꯕ ꯌꯣꯛꯄꯤꯔꯛꯄꯁꯤꯡ ꯑꯗꯨꯁꯨ ꯁꯃꯥꯖ ꯑꯁꯤꯒꯤ ꯋꯥꯡꯃꯗ ꯊꯕꯛ ꯇꯧꯕ ꯃꯤꯅꯤ ꯉꯁꯤꯗꯣ ꯀꯀꯥꯗꯨ ꯆꯠꯂꯅꯤ ꯍꯥꯏ ꯁꯤꯂꯣꯡꯗ ꯁꯤꯗ ꯂꯩꯕꯗꯣ ꯈꯨꯗꯣꯡ ꯆꯥꯗ꯭ꯔꯦ ꯄꯨꯂꯤꯁꯅꯁꯨ ꯊꯤꯔꯤ ꯍꯥꯏ ꯑꯃꯨꯛꯁꯨ ꯏꯟꯗꯣꯝꯆꯥ ꯂꯩꯇ꯭ꯔꯕꯗ ꯃꯥꯒꯤ ꯆꯪꯖꯐꯝ ꯂꯩꯇꯦ ꯏꯕꯣꯛꯀꯤ ꯌꯨꯝꯗ ꯂꯩꯕꯅꯤ ꯏꯕꯣꯛꯀꯤ ꯌꯨꯝꯗꯨꯁꯨ ꯂꯩꯀꯥꯏꯅ ꯃꯩ ꯊꯥꯈꯤꯗꯦ ꯍꯥꯏꯕ ꯈꯛꯇꯅꯦ ꯁꯝꯕꯜ ꯈꯥꯖꯤꯟꯗꯨꯅ ꯀꯅꯥꯝꯇ ꯆꯪꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯊꯝꯃꯤ ꯑꯗꯨꯅ ꯃꯥ ꯍꯜꯂꯅꯤ ꯍꯥꯏꯕꯗꯨꯗ ꯑꯩ ꯎꯅꯔꯨꯕꯅꯦ ꯑꯩꯅ ꯆꯠꯄ ꯇꯥꯏꯃꯤꯡꯗꯨꯗ ꯌꯨꯝꯗ ꯀꯅꯥꯝꯇꯁꯨ ꯂꯩꯇꯦ ꯁꯥꯔꯁꯨ ꯅꯨꯡꯉꯥꯏꯅ ꯇꯨꯝꯍꯧꯕꯗꯨꯗ ꯍꯧꯗꯣꯛꯄ ꯅꯨꯡꯉꯥꯏꯇꯗꯨꯅ ꯀꯨꯏꯔꯣꯏ ꯈꯜꯂꯒ ꯆꯠꯂꯨꯕꯅꯦ ꯏꯃꯥ ꯑꯩ ꯑꯔꯣꯟꯕ ꯂꯤꯆꯠ ꯆꯠꯇꯤꯌꯦ ꯏꯃꯥ ꯑꯩ ꯑꯔꯣꯟꯕ ꯂꯤꯆꯠ ꯆꯠꯇꯤꯌꯦ ꯑꯕꯤꯖꯤꯠ ꯇꯞꯅ ꯍꯥꯏꯔꯛꯏ ꯈꯨꯁꯤ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯑꯩ ꯑꯁꯥꯎꯕꯅ ꯍꯦꯟꯈꯤꯕꯅ ꯍꯥꯏꯅꯤ ꯍꯥꯏꯔꯣꯏ ꯈꯪꯗꯅ ꯅꯪꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯋꯥ ꯍꯥꯏꯈ꯭ꯔꯦ ꯂꯥꯟꯗꯦꯗ ꯁꯥꯔꯗꯤ ꯂꯥꯟꯗꯦ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯋꯥ ꯍꯥꯏꯕꯕꯨ ꯀꯩꯒꯤ ꯂꯥꯟꯗꯣꯏꯅꯣ ꯁꯅꯥꯅ ꯍꯥꯏꯔꯛꯏ ꯃꯣꯏ ꯄꯥꯋꯣ ꯆꯥꯛ ꯆꯥꯊꯣꯛꯅꯕ ꯇꯧꯔꯨꯔꯁꯤ ꯑꯩ ꯆꯥꯛ ꯂꯥꯝꯃꯛꯑꯦꯀꯣ ꯃꯥꯏꯃꯨꯗꯤꯅꯦ ꯆꯥꯕꯕꯨ ꯇꯣꯛꯑꯝꯃꯅꯤ ꯂꯩꯃꯅ ꯍꯥꯏꯔꯤꯁꯤꯕꯨ ꯏꯃꯥ ꯏꯕꯦꯝꯃ ꯁꯅꯥ ꯅꯣꯛꯂꯒ ꯂꯩꯃꯗ ꯇꯞꯅ ꯍꯥꯏꯔꯛꯏ ꯍꯦ ꯂꯩꯃ ꯏ ꯑꯥꯒ ꯇꯧꯔꯅꯨ ꯁꯤ ꯌꯧꯔꯗꯤ ꯑꯩꯈꯣꯏ ꯌꯥꯎꯗ꯭ꯔꯁꯨ ꯌꯥꯔꯅꯤ ꯃꯇꯩ ꯃꯅꯥꯎ ꯈꯟꯅꯕꯗ ꯌꯥꯎꯔꯨꯅꯨ ꯍꯥꯏꯅꯔꯤꯗꯨꯅꯤ ꯇꯥꯇꯣꯟ ꯂꯥꯛꯑꯣꯍꯦ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯆꯪꯈ꯭ꯔꯦ ꯑꯕꯤꯖꯤꯠꯀ ꯈꯨꯁꯤꯒꯗ ꯉꯥꯏꯍꯧꯔꯤ ꯑꯕꯤꯖꯤꯠ ꯈꯨꯁꯤꯒꯤ ꯈꯨꯠꯁꯥꯁꯤꯡꯗꯣ ꯄꯥꯏꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯈꯨꯁꯤ ꯑꯩꯁꯦ ꯌꯥꯝ ꯄꯥꯈꯠꯄꯅꯤ ꯑꯃꯨꯛ ꯍꯟꯅ ꯅꯪꯅ ꯏꯐꯝꯗꯒꯤ ꯂꯥꯞꯈ꯭ꯔꯗꯤ ꯈꯜꯂꯨꯕꯗ ꯁꯥꯔ ꯑꯩ ꯁꯥꯔꯒꯤ ꯃꯅꯥꯛꯇꯒꯤ ꯂꯥꯞꯊꯣꯛꯅꯤꯡꯕ ꯐꯥꯎꯗꯦ ꯑꯗꯨꯕꯨ ꯁꯥꯔꯅ ꯑꯩꯕꯨ ꯏꯟꯊꯣꯛꯄꯤꯔꯗꯤ ꯈꯜꯂꯨꯕꯗ ꯑꯩ ꯌꯥꯝ ꯀꯤꯖꯩ ꯑꯕꯤꯖꯤꯠꯇꯨ ꯅꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯏ ꯃꯔꯥꯅ ꯆꯥꯏꯊꯗ꯭ꯔꯤꯕ ꯃꯈꯩ ꯄꯥꯃꯦꯜꯅ ꯀꯝꯗꯧꯅ ꯇꯦꯛꯀꯅꯤ ꯅꯪꯗꯤ ꯎꯔꯤ ꯅꯠꯇꯦ ꯏꯐꯝꯗ ꯌꯦꯠꯄ ꯅꯪꯅ ꯑꯩꯕꯨ ꯊꯥꯖꯈꯤꯕꯅꯤ ꯅꯨꯡꯁꯤ ꯄꯥꯃꯦꯜ ꯑꯣꯏꯅ ꯑꯗꯨꯒ ꯅꯪꯅ ꯄꯥꯃꯦꯜ ꯑꯁꯤꯕꯨ ꯂꯥꯛꯁꯤꯜꯂꯤꯕ ꯃꯔꯥꯅꯤ ꯅꯪꯒꯤ ꯍꯣꯠꯅꯖꯃꯟꯅ ꯉꯁꯤꯗꯤ ꯅꯪꯒꯤ ꯄꯥꯃꯦꯜꯁꯦ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤ ꯃꯍꯩ ꯉꯥꯛꯇ ꯆꯔꯣꯡ ꯄꯥꯜꯂꯔꯤ ꯍꯩꯃꯨꯟ ꯐꯥꯔꯕ ꯆꯔꯣꯡꯁꯤꯡꯁꯦ ꯂꯩꯃꯥꯏꯗꯁꯨ ꯀꯦꯜꯍꯟꯅꯤꯡꯗꯦ ꯅꯈꯨꯠꯇ ꯁꯤꯟꯅꯅꯤꯡꯕꯅꯤ ꯁꯤꯟꯅꯕ ꯉꯝꯂꯔꯣꯏꯗ꯭ꯔꯥ ꯈꯜꯂꯨꯕꯒꯤ ꯑꯀꯤꯕ ꯐꯥꯎꯏ ꯁꯥꯔꯒꯤ ꯊꯃꯣꯏꯗ ꯑꯩꯒꯤ ꯑꯣꯏꯅ ꯈꯥꯛꯂꯤꯕ ꯅꯨꯡꯁꯤ ꯆꯔꯣꯡꯁꯦ ꯌꯥꯝꯃꯟꯈ꯭ꯔꯦ ꯑꯩꯅ ꯃꯄꯣꯛ ꯈꯨꯗꯤꯡꯗ ꯍꯦꯛꯂꯕꯁꯨ
लोइबा ngam मानते अदो सर लाओ चाक चाथोरो इमा होई ngairamखिनिये चलरोइद्रो चटख्रोरा अभिजीत खुशी की खुदांग दो पाइदुना हे फागी तौबनेबा लाओ चाक चारोसे अस अहिदी काइजे कारमो ऐ मथक्ता पुरागी असिनी मियोइबा हेक पोक्लकपदगी हक्खिबा लाखिबा मम्मी हाइबसिदी पाकना काउबा ngamde फना तौरबसु करिगुंबा अमदा हेक्ता अरानबा वाखलना लमजिंखि मसिमकना मियोइबा अइखोइसि यारिबा मखैदी अफबा लंबिदा चटनबा होटनगदबनी अदुमकपु ममा मपाना हक्तुना थमलमलबा दाखफम अदुदी मचागी मरालनी हाइगदौरिब्रा अदुमकननी हाइनबा लैरिबा अहन हक्तक्ता सोइरंबगी दंदी अदु मसु मचाना फंगलिबनी हाइदुना मचाना फना फरबसु थमलंबा दाखफमदी खजिकता ओइरबसु लेगनी पारी पुरी थिरकपदा कमदौना कोकनी मसिगी दाखफम असिदी